Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Assembly mifamda maitai singbu Indian Constitution gi scheduled tribe list da yahonaba khanaduna warep lobiyo haina MTU na phongdorakli. Manipur da Article 355 chatnai haiba BJP Manipur Pradesh na mayek singna phongdopangamdri haina phongdorakli. Popi Yanthatpa Changsinkhiba Securitygi Gari Thugaibada Chenaba accused Ajang Khongsaigi Mathakta case lokhatkhrei. Pau sandona pijari. Assembly mifamda maitai singbu Indian Constitution gi scheduled tribe list yahonaba khanaduna warep lobiyo haina MTU na phongdorakli. Tha asigi tang tara dagi hoduna pangthokadoriba Manipur Legislative Assembly gi mifam asida maitai singbu Indian Constitution gi scheduled tribe list yahonaba Assembly na khanaduna warep ama soidana lobiyu mifam asigi ahoba numit ki governor na piba address tasu maitai na ST list chanabagi lengak asina hotnariba amadi pakhaliba thabak thoram sing adu karino haibadu miyamda khanghalu haukiba matam kaya gi mamangda Manipur da leriba political party sing amadi miyam gi mihut oriba MP amadi MLA singna maitai na ST list channabagi mapung phaba thodang logani haiduna thazaba pikhraba sing mifam asida yanaba leitana chap chaba warep ama lonanaba achepa phirep ama lobiyu karigumba assembly asina maitai na ST list chanbagi wafam asi na thaiduna chatkhrabasu yalho phurup asibu kanba pambe MLA amana private member resolution oina puthokpiyu haina maitai tribe union MMTU na phongdorakli. Hauzik oirakliba maitai singi political economy land amadi socio culture asibu ngaksenba amadi yalhomi singi marakta thong manana punna hingminaba haibasida maitai na ST list chanbasi natana atopa lambi amata leite awang nongpoki lamdamgi yalho phurup ayamba hana ST list changkhrei Wat horiba yalho phurup macha su ST list chanabagi khongthang khudingwa khongjel yang na paikhanari Assam amadi Sikkim government su state asigi yalhomik oiriba kanglup singbu ST list chanana ba warep lokhrei masigi manungda Assam da yalho kanglup taruk amadi Sikkim da kanglup tarani thoini Jammu amasung Kashmir da Article 371 lokthokhraba matungda National Conference amasung PDP na Pahari Padari Koli and Gada Brahminbu ST da chanabagi akanba khongthang lokhatkhi Khongthang asibu India gi Prime Minister amadi Home Minister na saugatuna English ani kunmari gi February mapanda Parliament ta puthoktona ST list yahonbagi bill pass tawkhi masigi manungda Pahari amadi Padari kanglup singda Islam lining chatpa sing suyauri Furup asigi luraba tanfam asida lamdam asigi miyam gi mihud amadi political party sing namaru oiba issue asi na thaiduna thambasi yamna laibak thibani Leibag asigi Purup asibudi karimata khandabagi matawni India gi Ministry of Tribal Affairs na maitai singbu ST list channabagi recommendation tharaknaba English sing ani tara humdoi dagi ngasi phawba mangarak state lengakta cherol tharakhrei masigi mathakta hojik chathariba parliament asigi mamangda su MP Bimol akoijamna ST list chanabagi hangkhiba wahang amada state lengakna recommendation tharak tabadagi ni haina pakum pirakpat laikhrei maitai na ST list chanbagi matangda English amaga chamapan marfu mathoida matam adugi chief minister Risang Kaising gi government na state cabinet ki warep amalokhi masigi makha tarakpatagi hojik phawada lenga ki maikedi chap chaba phirep amata loba leitri iho asi English amaga chamapan humdragi matamdagi horaktona chahi yangkai helaklabani hojik Manipur gi mapung oiba issue asi Manipur kaiba yaroi haba kholau asi khaktana oiba yaroi Myanmar gi mitop lak kaya yengbina ba yaudana changsilaliba amadi makhoibu voter list yausinduna Indian citizen onthopagi mathakta ST list leptana yausilapa asini Myanmar dagi changsilapa kuki jo singi anoba khul lising aniga chatret rom hengatuna leire haba wafam asi tarai na lopham thokti maru oiba core issue sing asi puthoktuna assembly mifamna warep lobiyo haina cherol asina phongdorakli Manipur da Article 355 chatnai haba BJP Manipur Pradesh na mayek shengna phongdopangamdri haina phongdorakli
State asida Constitution ge Article 355 chanai chanade haibagi leiramba chamamnaba adu BJP Manipur Pradesh na chanai haiba mayek singna phongdokpa ngamdri. Manipur na statehood phanglamdaida Union Territory macha macha khaidokpa yabagi Article Congress na karigi Constitution da haplam libano Dr. Akoijam Bimol na tampakta khulngakpa sing fanaba thorang leibra haina BJP Manipur Pradesh ki maiketagi thamlakli. Wafam asing asi nityapat tutekta leiba thambal sanglen da pangthokiba paumi singa unaba amada BJP Manipur Pradesh ki General Secretary K. Sarat Kumar na phongdokhibani. Mahakna makhata na hai Manipur gi hauzik oriba phibam asida ekhoi masel gi marakta awai akum taunaduna leiba matam nate. Ruling party ama oina irang asi loisinaba honabada henam iyeng changduna lagli. Opposition party na langba horakpada nemthana leiruraba Manipur gi irang amuk horakpagi mami tai haiba wafam palladuna mamang thada Congress lengakna soiramba kaya adu puthoktuna wafam kaya thamki. Amaromda BJP Manipur Pradesh ki spokesperson Suresh Kumar Mayang lambamna phongdokhibada matam kuina chatharaklaba Manipur gi irang lamdam asigi MP ama oiriba Dr. Akoijam Bimolna mayek shengna khangdre haiba ngarang mahakna parliament mifamda Manipur da thokliba irang asigi horakpham thido u haina phongdokhiba wafam adu mayek sengna taklei. Irang gi horakpham khangdana election mamangda miyamda drama tawba oiramlei. Haina mara siraduna valley gi area singda khulai paiba kaya leire haina mahakna phongdokhiba wafam aduna maram oiduna apswa thamjilapa tholabadi maduda tholapa afafatta oja Bimola pugadabani. Tampakta leiriba khulngakpa sing asibo punna fahanaba hotnaribra hairaduna jiri bamgi mihat thina hatkhiba thawongda karigidamak kanana hatpano haiba mayek shengna pandriba karigino. Kuki MLA tarada Congress na support tawsinduna mathang lengak painaba hotnariba thawongla haina wafam thamki. Popi Yanthatpa Changsinkhiba Securitygi Gari Thugaibada Chenaba accused Ajang Khongsaigi Mathakta case lokhatkre. Haukiba January Kontrada Kangpopi District ki Cycle Police Station Manung Channel Leriba Longjang Village ki Chingsang Parengda Park Sana Tharamba Popi Pambi Sing Yanthatuna Manghanaba Changsinkhiba Combined Security Force ki Gari Sing Thugaiduna Amang Ata Thogan Kiba Amadi Popi Pambi Sing Yanthatpa Yaroi Haina Khul Adugi Miyamna Athingba Pirakhiba Thodok Aduda Maru Oiba accused Amani Hariba CS Ajang Khongsaigi Mathakta Manipur Lengangna FIR register tawduna case ama lokhakhre. Kangpopi gi SP gi overall supervision makhada Popi destruction drive adu Kangpopi police amadi CRPF ki apunba khutpu amadi district asigi executive magistrate yauna chathakibani. Luzang village ki masing yamlaba khuchu khulai paiba kuki phurup ki nupa nupi sing tholaktuna security force ki gari ahum thugaiduna amang ata thokhan khibani. Man accused ni hariba Luzang village salaiba CS Ajang Khongsai hariba miyoi asi kuki inpi Manipur gi president oibatanatana kuki jo council gi su convener oina thaupuri bani. Numit aduda khunja sing aduna security force sing da hingsa satharakhrabasu ahenba reinforcement thajinduna Popi sing adudi mapungfana manghanba ngamkhibani hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Transit camp da leiba hawaldar ama siramlei. Ngasi ayuk Imphal West District Police ki manung channel leiriba minu thong mayage Assam Rifles AR transit camp da leiba hawaldar ama verek manungda siramle hari. Police tagi phangba pauda lekhidraba kuntra taruk suba Assam Rifles ki hawildar adu Uttar Pradesh tagi Ajit Singh chahi 62 kawi hari. Thaudok aduga mari lenana Imphal Police Station na case ama lokhalaba matung asiba hakchang adu rims ki mokta postmortem tawraga hayeng mahaki poknafamda punaba thamkhre hari. Pokpa siba luhomagi thoram singda chading hena tawdanaba lekai club mera paibi singna khangankre. Inat yokhapa luptin iol na paring na chatharaliba miyam hopna wakhal taminabagi thoram ngasisu ngana pithong social welfare club ta pangthokre. Pokpadagi siba phabagi thoram singda sel ka hena changhaliba asi hantha hanaba miyam hopna wakhal taminabagi thoram asigi program asida YOK club Khagempali Y video Khagempali Ideal Club, Social Welfare Club, Ngana Pithong Apan Club, KNDO Club, Amadi Mafam Singh Asina Kwan Badaleba Ima Maira Singh Yauna Puna Khana Nena Minaki. Khana Nenaba Asida Maitai Mitai Manipuri Singhi Pokpadigi Siba Pawagi Thoram Singda Kahena Machat Kaya Ama Hapchilak Liba Asi Taudanaba Wareb Naki. Lonana Miyam Namaruiba
ama oina luhong khongdongbagi thoramsingda sel ka hena changhanba yaba thabak thoram amata tawdanaba su kumna khanaiminaduna tawdanaba lemnakhi thoramsing asida thainadagi ipa ipusingna chanaramdaba machat kaya ama yansillagliba asisu tawdanaba achepa ware lominakhi hairi athauba anigi mafamda RPF ne ikai khumnaba utana awaba phongdorakli ing kumja lising ani kunmari January kuntaret ni thawkaba numita Indian Army gi Special Force sing na silaga landarakpada landform amada koireng nadul chingba UNLF ki Central Cadre ama oina party gi thodang chawna laramba MPA Captain Chirom cha Allies Ravindra amasung KYKL gi achangba miyam gi yawal lanmi Moirangthem Susil Allies athoba imalaiba kidamak thawaina pontha pikre अथौबा अनिना निंगहनबा लेतना मणिपुर की निंगतम लांथेंग असिदा थवाई कतखिबा असिबु यावल के इकाई खुमनबा उतना RPF ना अवाबा फोंदोकचरी लोइनना लेखिद्रबगी इमुंग मनुंग सागै नातै मरुप मपांग सिंगी अवाबदसु RPF अमसुंग मसिगी लानमी PLA ना सरुक याजरी हाइना RPF की असिस्टेंट सेक्रेटरी पब्लिसिटी ना खुदिए थादोरकपा चेरोल असिदा फोंदोरकली लेखिद्रबा अथौबा अनिगी थवाइना मणिपुर इमागी तंपाक्ता इंगना चिकना पोथादुना लेबा ओइरसनु हाइनसु चेरोल असिना मखातारी IED थनलोमगी मायोक्ता वाकन मिफम चथखरै Agriculture Department की Executive Engineer Nongthomba Munindrogi Nongmaibung Rasvari Land Number 1 da leba yumgi get tap masak khangdaba miyoisingna mapanga kalaba KG animakhairom lamba IED bomb ama thamlambagi thodok adubu yaningde haina Eastern Students Club Nongmaibung Women Development Mera Paibi Association Nongmaibung amadi Sawo Purana Rasvari amana sinduna wakan mifam chatakhrei wakat mifam aduda saruk yakibi Nongmaibung Women Development Mera Paibi Association gi General Secretary Nongmain Them Ongbi Mutum Subitana Phongdokhibada mi kungna taba mafam singda bom thamjinduna aki akhang pirakpa ase yaningde karigumba thamlamliba bom aduna laibak thiduna pokhairamlabadi Misi Mina Yauba Tarabadi Madugi Tekcha Kanana Pigadoribano. Ningtina Wari Sanaduna Wakal Taminaba Ngamdrabadi Lekai Aduda Leriba, Maira Paibi Singa Unaduna Wari Sanabagi Matam Ama Pibiu, Manipura Toliba Urang Asina Miam Asu Wanaring Cherak Asida, Ekoi Masel Gimarakta, Asigumba Tawong Chatarak Pahabasi Yamna Laibak Tibani, Maram Aduna Makatana Asigumba Tawong Asi Amukhana Tawiganu Haiki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu aroibada maroiba pau amuka hana pizari Assembly mifamda maitai singbu Indian Constitution gi scheduled tribe list yahonaba khanaduna warep lawbiyu haina MTU na phongdorakli Manipurda Article 355 chatnai haba BJP Manipur Pradesh na mayek shengna phongdopangamdri haina phongdorakli Popi Yanthatpa Changsinkhiba Securitygi Gari Thugaibada Chenaba accused Ajang Khongsaigi Mathakta case lokhatkhrei matang asida Loyalam E-PAO na numitangi pau pibil lozari tabiri ba khudimako amuka hana khurumjari